matungna taram noksari pung kumari gi banna kai ba pikre tha sigi kunga mathoi dagi hawduna kunthra phawba numit tarani subna manipur lengang na sinduna pangthona ba tharang tawriba tarani thoisuba manipur sangai festival gi mayok te yaning da phongdola dona kanglipa communist party MC progressive na ngasi pung kumari gi oina kaukhiba banna maram ngorduna maru oina tapaki district sing gi miyam gi mauksa gi punsida thoidokna akai ba pikre district sing asida leiba maisang sing amasung lenga ki loisang sing thong hang ki dabaga loina na khwarman kachel yauna tongan tongan ba kachel sing kana khide oil pump sing thong hang khide lambi da mi sapagi sang hanadagi yamna hantaki hoje makata ba pau pijari kaidobagi sangai festival pang thok ka dori bono amasung bihar da boat car ga manipur na harauri bana karigino film omi premavati relief camp da lerli bi sing ya thengna ba paudam kang pupi district second tulibari dagi khunja ama Hanagi Maka. Kangpupi district ki second tulibari dagi lanjelaktunna lamboi khonang khongda leiba lenga ki Manipur Trade and Expo Center da hangba relief camp ta hujik phau bachang pham lorok libi film ongbi premavati na pause side makata na hai ki the Prime Minister Narendra Modi na handang Manipur da laglamadu su irang asigi maram da karimata hairamde hujik phau da relief camp ta leiduna lanjelakliba aikoi sage yum da hanjilan ngamdri Narendra Modi na lakke hairaga phibam sada relief camp mayam leiri madugi manungdagi mafam anidang oirabasu khangalaga changlam bayabani board khoma lakpagi mawongdi pamde bona lubra natraga lange warosin purakpana lubra haibadu nainhaningi bihada board karaga manipuda harawa phongdok libasing adu aikoina nangliba khudong thiba yum mai thadok pibadagi thawai hingnaba selak liba aikoi gumba Aikoigumna leiba oirabadi makhoisu saina phawromgadabani khalli maramasina pendaba kaya khanglaga leirakpanina harauba ngamdre hojik su relief camp sing da leiraklibisingi manungda mayum mai thadokhrabasing yauna leingana mateng pangani hairaga awang maikai oiriba kangpokpi modbung amadi kangla tombina chingbadagi lanjelaktuna leiribasing ngasi phawda lupa ama phawwa phangdre aikoisu leingana Thakpi ba pamdre isana surga chajaba pami isana surga chajarabadi chaning ba chaba phangi ningtamna chaba sungami aduga kangpokpi dadi sufam nompham yamna lei mafam adugi mi khodeng ma ayamana la lol etik tawduna hingi maramasena relief camp ta lerpadagi sufam nompham leitabani IDP singloina makkangaunare sen tampham leitabani leingana pijaba kharsi charga sidana ba hinglak pani hierarchy aikoidi hojik politician masen hunabadu pamde la loisinba ngamba political party thorlaga warosin portuna tangdu laita hanba mafam sana aikoi bolai hanba amasung aikoina ingna hingbadu pami hane ensang na pinga thum leina na bano madulu pa marifu pirambadu account ta oina hablagani haribasi aigi budi chaliba November tha sigi kablak phangle adubu sempham asi SBI de account hangba khatabak phangbani atai di phangdri haki mafam taruke ekar yankai humdoi da tharamba popi pami singyan thatkre Police control room na ngasi thoruk pacherola madangasi security force na kampopi forest division ka khusam naduna district asi gamnom saparmaina police station ki makada leiba Kaubur reserve forest ki manung sanba Phailen court Makhan hill range ki tungan be ekar yankai go humdoirom oigadaba mafam taruk ta tharamba popi pami singyan thattuna mahan krehari Security force na kampopi forest division ka khusam naduna popi pami singasi yan thatpada natana masibu thabda sizinaba loksang taret thumbora kuntraga manga su mafam aduna mai thadoktuna mahangamle hairi Joint Tribes Council the Governor the demand sing yauba memorandum pisinkre Joint Tribe Council Manipur JTC M gi member sing ngasi Raj Bhavan da Governor ek ke bhala ga unaduna tongan ba demand sing yauba memorandum ama pisinkre Council sigi memorandum da Governor da thabak to onthok pina ba haja khiba singi manung da chai sigi pangtok da ba tara Nepal Subai state level Orange Festival gi yauna Imphal Kangsup Tamenglong lambi sengbat sagat le ba maru oi ba project asi matam chana losin han bio amasung public transport service infrastructure development gi phagat han ba loina Tamenglong district maru oiba lenga ki scheme sing hena phaba mawong da thabak to onthok piu haina su takshin ki Council gi miu sing na panduna leiba project sing losin hanbaga loina na pangthok da thabak thorom sing pangthok tana leirakpana district asigi miyam gi nungti gi punsida khudong cha da ba mayo nan le haiba wafam su phungdorki Manipur ki handloom ki firol sing ma palaiba ki miu sing na pamna leiri demand su tawrakli Indira
Vijay Laistram Manipur ki Pisabi Singa Lisang Sina Putorgliba Heluma Masung Handicraft ki Poto Sing Wariba Pirol Singasi Hena Quality Lane Puto Pagalunina Mapalam the Tadok Tunai Kogi Sotariba Semilona Sisakona Bohona with the Iram Damasiki Miyama Madi Lenga Kapuna Kusam Narga Sanction Minarabadi Kogi Aikogi Nupi Sing the Tongan Tongan Ba Makalgi Mayek Topa Pirol Sing Putolaga Mapalam the Tadok Pangangwani Haina Tamaiban Lairen Zamba Laikai the Gisanu Creation Center Gay Proprietor Indira Ketrimayumna Pungdorli. Yalum singing the Miyamoki and Kangandona Sel Kaiba Maikum Opus sing the Gimikum Naum Sing Levu KCP. Kanglipa Communist Party KCP Gi Information and Public Relations Department Gi Secretary M. Punsiba Mitena Kuyak Pidun Torpachero the Yalum singing the Miyamoki and Kangandona Sel Kaiba Maikum Uppa Gang Sing the Gimikum Naum Sing Levu Hari. Manipur Simpam Kayada Topang Liba Mia Punamana Sangai Festival Saruk Yagumsi Herikon. Hosmakata Pau Pijari Manipur Tongan Tongan Simpam the Topang Liba Mia Punamana Sangai Festival Saru Yagumsi Haina. It's no Heritage Council Herikon General Secretary Ahibam Anandagisiroman Pundorogli. Siron Makata Dona Manipur Lengan Sinduna Pangtokadoriba Manipur Sangai Festival Si Lamdam Sigi Miyama Madi IDP Sing Bukari Suletana Kanba Tongamani. How Kibakumjali Singani Kunga Humdogi Me Humdagi Sin Kukinar Kote Singamete Miyamda Landar Tuna Yung Kai May Tadok Tuna Lanje Narpasahi Parka Dorba Lansina Mayum the Hanjan Mangamdana Lady Singi Karisu Kandana Sangai Festival Pangtokpana. Hena Maru Oi Haina Tarang Libasi Yam Labak Tibani. How you merely sing Pu Henmana de Luke Camp Sing the Awasa Ting Kangli Kayamana Huju Pauba, Tiba Kangana Lady. Kayamana Tawaina Pontapi Karbaserexi the Pia Langana Pangtunaba, Sem Saba Manipusangai Festival is in Nikunga Mangato Danaba, IDP Sing Amadi Apun Malup Amma Oriba Kokomi Amadi Tongan Tongan Balup Kayana, Boycott Ki Kongjang Sangsi Laglibasi the Herikon Su Mapung Pana Sawali. Lunan Lamdam Sigi Tongan Tongan Basimpam the Topang Libasing, Maruine Isay Nong Mai Jagoi Sound, Light, Ten House Music Band Sing Basalai Punamana Miyami Kanbidon Sarugia Bigano Haina Appeal Torukli Sana Lukoi Lebaning Malusing Bamani MP Sana Zauba Puya Kaki Institution Ama Matautai Sanayama Uzimakata Papa Pijari Lekitrabo Sana Lukoya Sima Palam the Masui Takrabamite Singi Kul Singda Satuna Irol Yek Sakana Batapita Miramalusing Amani Sakanamba Napigani Mahak Maribak Mapurupuma Tamoy Sing the Nungsiba Lebaning Malusing Amani Mana Leban Sibagi Lam the Pirama Wakal Sinkaya Amakunai Sida Lehori Haina Raja Sabagi MP Leshimba Sanaza on a Pundokre Wapam Masim Pal Iski Manung Sanba Sanada Leba Nungsi Kol Park the Lake Drapasana Lukogi Mitam among us Maikum Hangdok Pada Toiba Mitung Oina Saruya Dona Manipurgin Tosu Oriba Raja Sabagi MP Leshimba Sanaza on a Pundokibani Taurum Sida ULF Ki Hanagi Siamen in Temsa Sanayama Angom Ning Topore Tonamadi Sana Lukoi Art Center Ki Siamen Sana Limbisu Saruya Kibagalone and Mitam Sida Leisu Katuna Awang Batakta Ikai Kunabu Utki Theatre Center Manipur Pangtokani Toralamba Short Play Competition Jatole Theatre Center Manipurama de Manipur State Kala Academy and in the Kusam Naduna Hayandagi Honunabagi Taurang Loeraba Yankaiga Mari Suba or Manipur Short Play Competition listening in Kunumanga Hoji Lebaks the Oregliba Pibam Cinemarum Oiduna Yamna Kumna Kanan Neraba Matung the Matam Karaye Toknaba Lebna Haina Theatre Center General Secretary Case Ranbigi Serolam and a Pondorli Sangai Festival Sogorpa Kodima Manipur Tugai with the Sogole Hypam Toktabra Misimal Sangai Festival is in the Kunga Manga the Saruyari, Mio Kodima Manipur Tugai with the Sogorpa Mewing Actani Lopam Toktabrahina Manipura Wang Sinkai Kan clubs and Mairapai be upon Malup Maximal Gi Kanbina no my Tem Sumurjiki Seroman Pondorgi Siron Cinemakata Aduna Hojik Oriba Manipurgi Pibam Sidamite Iresa Punama Tampak Lamdagi Hendopa Ya Pangandaba Manipuri Pai Pusingi Ikengtana Yeksharamba Manipurgi Mapampuma the Mite Singbu Konda Bangamandana Tamli Miyangi Lifeline Oriba National Highways and Pre Movement Yahandana Tamli Manipurgi Sing Amasung Tapaki area sing the total separation when a Tamli was in Iresa Punapu Sarang Manung the Masinja Tapi Dona Tamli Maming the Ungairba Nungsaga Panka Ore
कुमजा लिसिंग अनि कुनगा हुमदोय गी मे अहुमदगी थोलखिबा इरांगना मरम मोरदुना आईडीपी सिंग लिसिंग हुमफु हेनमना ngasi फावबा मसा मसा गी mayumda changjaba ngamhandana awa chaina khangduna leiri kuki singa pamba tampakta makhoi changdaba kuki singna tariba singi mafam singde mitai changandaba haiba yamna an constitutional oiba phireb asingma hojik chapchana manipur da ori masima kuki singna taliba separate administration haibadu natabra hanglakli lamdam asigi miyam gi mayok ta manipur sangai festival pangthona bo honari basi laibak thibani ojoy hoji makha ta ba pao pijari lamna masigi miyam gi laibak lepa ngamdringai mata masida lang sangai kanana bani haiduna tangdu laita darba miyam gi apa magi mayok ta manipur sangai festival pangthona balenga no honari basi laibak thiba thodoni haina veteran politician ojoy na phungdokre Manipur University ya koi bada leiriba miyam amadi United People's Welfare Association apwa langthaban kunja awang lekai jan sindu na ngasi lekai asigi community hall da pangthok khiba JN University PG Center gi chahi yangkai humdoi mapung pharapui thorumga mari leinena mahakna wafam asi phungdok khibani mahakna haikibada politics tawba pamba miyoi singna amadi board lemning singna parliamentary practice mamurta na khangma mathau tai parliamentary practice mapung phana khangdaba singna electoral politics ta yausilakpadagi ngasi lamda masida tangdu laita da ba phibam amal lakli bani hiram masigi matang da Manipur University na ahenba miyeng changdu na parliamentary practice amadi procedure singda ahongba kaya leiriba si matau karamna mekhat kadage haibadu munna nainaba mathau tai haiki malem thongam gi ingchikpagi paujel puba khongsad West Bengal yaukre cycling for Manipur peace haiba thimda ingchikpagi paujel puduna Delhi dagi Manipur tamna khongsa lagliba transgender social activist malem thongam nu Uttar Pradesh amadi Bihar mapung phana peace campaign sathaduna state ani cover tawba ngamkhraba matunga sinung thil West Bengal gi dal khola da thungkre mana district sida hek thunglabaga dal khola district police ki sub inspector Surjit Das na luchingba tim amana ma putaram no okhi state sida mahana phawdun sakadoriba khongsat asigi meki matang da sukumna khanane nakhi mapu taramna oktuna khongsat asi mapung phana bgidamak mateng panana ba paikhat ba thabak thorom singbu mana singtha bagalonena thagat pa phungdokhi Manipur da tholi bala asigi warosin puraktuna Manipur gi ingchik ba hanjil hanbada leibak sigi miyamna mateng pangbiu hairi Kashmiri simi singdo naibagi thawung chathab khiba yaning de CPI Thasi ki tarada New Delhi gi Red Fort Metro Station manakta thokiba car bomb blast thodoki matung tarakpada BJP na lengak paiba state kayada Jammu and Kashmir masa singbu tathita oina tawbugi thawong hengalagli basi yaningde thawong aside constitution na piba makhogi right pu khungaung na bani haina Manipur State Council Communist Party of India CPI na phungdorakli Nitish Kumar ngasi Bihar ki Chief Minister wana wasak loragani BJP ne speaker amadi JDU na home phanglaba yai hoi makha ta ba pau bijari JDU ki Chief Nitish Kumar bu ngasi Bihar ki Anauba National Democratic Alliance India Legislative Party ki lusingbu oina khan khibagalo na hayeng Anauba lengak semdu na tararak suba oina Chief Minister oina wasak launa ba thorang tawkre Bihar ki Anauba Legislative Party ki lusingbu oina khandringai Nitish Kumar na Governor Arif Khan da ma ki resignation letter pishin ki masigi matung da makpu Legislative Party ki lusingbu oina khalaba matung Bihar ki Anauba lengak wasak lobagi sem sariba asi mahangna yengshin ki hayeng pangthokadoriba wasak lobagi thoram asida Prime Minister Narendra Modi Union Home Minister Amit Shah Union Minister amadi Indian lengak paiba state kayagi Chief Minister Singh Saruk yagadori sairak sida Bihar ki Anauba lengak ki cabinet minister singgi phamgi matangda India gi mapang oriba party singna khanane na bahauki bagalonena kanada kari portfolio pigani habigi matangda su yanaba puraknaba thorang khre hairi Maharashtra da BJP ke Shiv Sena ga yanadabagi mami tarakle Maharashtra ki lengak seminakhiba BJP amadi Shiv Sena gi marakta yanadabagi mami tarakle opposition wariba NCP ASP gi sponsor person Clyde Kraso na phungdokhiba da Chief Minister Devendra Fadnavis amadi Shiv Sena gi Minister Singh gi marakta wakhalo manadaba leire haina phungdoknar khibagi Kiba asina takpadi BJP na Deputy CM Eknath Shinde bu thajadre amasung Deputy CM gi mathau taba leitre haibadu mayak sengna takpani haikre
हजू सानबगी पाव कुचबिहार ट्रॉफी प्लेट मणिपुर अरुणाचल प्रदेश पुलाक्सिन रन चानी कुंथ्राग निथोद थोब ngamkhre BCCI domestic season lising kun manga kuntaru ki saruk amo oina Gujarat ki Gokulbhai Somabhai Patel stadium da hojik chathariba Kuchbihar trophy plate ki ngasi sanakhiba match amada Manipur Arunachal Pradesh pullaksina thoiba ngamkhre haire Round Glass Punjab Hockey Club Academy amasung Pritam Siwas Hockey Academy Senipat Mai Pakre Hockey India ki miyam khada Haryana na yumbu weraga chathariba hockey India Sub Junior Women Academy Championship lising kunga manga zone amasung bigi ngasi sanakhiba tongan tongan ma match sing the Round Glass Punjab Hockey Club Academy amasung Pritam Siwas Hockey Academy Saint Neft Mai Pakre hari All Manipur Sepak Takraw Association ki sai oi mi phampang tholagani All Manipur Sepak Takraw Association AMST na sinduna association asigi sai gi oi ba general body meeting pang tholagani hairi Iramasiga mai lenana AMST gi general secretary P Durjinath Khoyek pi dona press thador pasire ulamana hai association asigi makhada leiriba members sing na tha sigi kungi ayuk pung tara tabada haingang makha laikai da leiba AIMS UCG office ta pangthok da mi pham aduda matam chana laktuna saru yargada bani hari Ranji Trophy lising ni kun manga kun gataru final da Manipur amasung Bihar gi marakta lamba taunaragani BCCI domestic season lising ni kun manga kun taru ki saruk ama oina Rajasthan da leiba hojik chathariba Ranji Trophy plate ki oina tha sigi kun gani thoidagi hauraga Manipur amasung Bihar gi marakta final match sanaragani hari Thangta Sanglenda Sintak Purel RK Sanahalgi Sama Kunga Mangarak Suba Mapok Kumon Thoram Pangthokre Ngasi ayuk pung mapan makai tabadagi hauraga thangta mahikol huye lalong thangta Association Manipur thangta Federation of India amadi World thangta Federation khusam naduna yumnam hudrom da leiba thangta Sanglenda Sintak Purel RK Sanahalgi Sama Kun Mangarak Suba Mapok Kumon Thoram Pangthokre Manipur ki boxer Mandengbam Jadumani Mai Paktuna finance angkre India na jumbu oiraga Uttar Pradesh ki Greater Noida da leiba Syed Vijay Singha Padik Indoor Stadium da chathariba World Boxing Cup lisingani kunga manga da India gi mahut sinduna saruk yariba Manipur ki boxer Mandengbam Jadumani Mai Paktuna finance angba ngamkre Ahanba league match ta Manipur Mai Pakre Andhra Pradesh ki Anantapur da leiba RDT Stadium da chathariba Dr. Talimirel our junior girls junior national football championship lising ni kun manga kundur ki tier 1 gi ngasi sanakhiba Manipuri ahan league match ta Mai Pakre hari sigalone na lojare ngasi phongba huyalam pau se ta ki khumjin jaba maroi pau sing khwai punopu amuka hana khurumjari